ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯑꯗꯨꯝ ꯃꯁꯤꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤꯔꯥꯁꯤꯗ ꯑꯗꯨꯝ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯕ ꯑꯗꯨꯝ ꯊꯦꯡꯅꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯇ꯭ꯔꯣꯁꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯑꯅꯧꯕ ꯋꯥꯍꯩ ꯅꯠꯇꯦ ꯌꯥꯝꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯁ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯃꯌꯥꯝ ꯂꯨꯠ ꯇꯧꯕ ꯑꯗꯒꯤ ꯐꯨꯕ ꯆꯩꯕ ꯁꯅꯥ ꯂꯨꯄꯥ ꯂꯥꯛꯍꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯇꯁꯦꯡꯅ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯏꯅ ꯈꯟꯅꯔꯝꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯇꯥꯒꯗꯕꯅꯤ ꯇꯥꯎ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯉꯁꯤꯒꯤ ꯇꯁꯦꯡꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯇꯥꯕꯗꯧꯅ ꯑꯃ ꯇꯧꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯀꯩꯅꯣ ꯈꯨꯗꯣꯜꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠ ꯂꯝꯖꯦꯟꯗ ꯃꯅꯤꯡ ꯍꯜꯂꯛꯄꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯨꯠ ꯄꯥꯠ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯥꯛꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯛꯑꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯦꯜ ꯊꯨꯝ ꯂꯥꯛꯑꯒ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯁꯦꯝꯅꯤ ꯈꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤ ꯊꯣꯛꯂꯛꯄꯁꯤꯅ ꯕꯣꯠ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯐꯕ ꯃꯔꯤ ꯊꯝꯒꯗꯕꯗꯨ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯇꯁꯦꯡꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯃꯗꯨꯒꯤ ꯁꯥꯒꯠꯂꯛꯄꯒꯤ ꯃꯃꯤ ꯑꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯥꯏ ꯇꯁꯦꯡꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯍꯨꯝꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯃꯗꯨꯒꯤ ꯈꯣꯡꯖꯪ ꯆꯪꯖꯪꯒꯅꯤ ꯍꯥꯏꯔꯛꯄꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯈꯤꯇꯪꯁꯨ ꯑꯩꯈꯣꯏ ꯂꯨꯠ ꯄꯥꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯁꯤ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯗꯨ ꯐꯣꯔꯝ ꯑꯣꯐ ꯄ꯭ꯔꯣꯇꯦꯁꯁꯤꯗ ꯑꯩꯈꯣꯏꯗꯤ ꯒꯚꯔꯟꯃꯦꯟꯁꯤꯗ ꯉꯁꯤ ꯒꯚꯔꯟꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯋꯤꯛ ꯄꯣꯏꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯐꯦꯂꯔꯁꯤꯡ ꯄꯥꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗ꯭ꯔꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯤꯡꯅ ꯆꯤꯡꯕꯁꯤꯡꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕꯗꯧꯅ ꯉꯁꯤꯐꯥꯎ ꯇꯥꯔꯒ ꯂꯥꯛꯄꯗꯨꯒꯤ ꯑꯣꯡꯂꯤ ꯋꯤꯄꯟ ꯑꯗꯣ ꯃꯤꯟꯁ ꯑꯣꯐ ꯁꯦꯇꯜꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯂꯝꯕꯤ ꯆꯠꯍꯟꯗꯕ ꯅꯠꯇ꯭ꯔꯒ ꯊꯤꯡꯕ ꯈꯣꯠꯄ ꯕꯟ ꯇꯧꯕ ꯁꯨꯝꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤ ꯑꯣꯏ ꯍꯣꯏ ꯂꯣꯐꯨꯜꯂꯤ ꯃꯁꯤ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯂꯣꯐꯨꯜꯂꯤ ꯑꯣꯏꯗꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤꯁꯤꯅ ꯃꯤꯟꯁ ꯑꯣꯐ ꯉꯁꯥꯏꯒꯤ ꯁꯦꯇꯜꯃꯦꯟꯗꯨꯒꯤ ꯌꯥꯝꯅ ꯁ꯭ꯄꯤꯗꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯗꯨ ꯐꯣꯔ ꯑꯦꯟ ꯑꯣꯐ ꯖꯁꯇꯤꯁ ꯃꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯗ ꯑꯗꯨꯝ ꯄꯥꯡꯉ ꯂꯥꯛꯄ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯌꯥꯗꯦ ꯐꯪꯉꯤ ꯐꯪꯗꯦ ꯅꯥꯀꯜ ꯑꯅꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣই ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣ ꯐꯣꯡꯉꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯎ ꯐꯥꯔ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯒꯗꯣꯏꯅꯣꯁꯦ ꯈꯪꯗꯕꯒꯤ ꯄꯣꯠ ꯑꯃ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄꯁꯤꯡꯁꯦ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯣꯊꯦꯟꯇꯤꯀꯦꯠ ꯑꯣꯏꯗꯕ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯥꯒꯠꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯇꯁꯦꯡꯅ ꯆꯞ ꯆꯥꯅ ꯂꯨꯞꯄꯒ ꯂꯩꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯅꯤ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯑꯗꯨꯒ ꯑꯦꯅꯤ ꯂꯥꯟꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯥꯏꯌꯣꯟ ꯀꯔꯣꯝꯗꯅꯣ ꯋꯥꯔꯣꯏꯁꯤꯟ ꯀꯗꯥꯏꯗ ꯄꯨꯔꯛꯀꯗꯣꯏꯅꯣ ꯑꯗꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯄꯤꯛꯄ ꯄꯣꯠꯇꯒꯤ ꯌꯥꯎꯗꯅ ꯑꯗꯨꯝ ꯑꯆꯧꯕ ꯃꯔꯤꯛꯇꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯕꯗꯧꯅ ꯊꯣꯛꯍꯟꯕꯒꯤ ꯄꯣꯠꯇ ꯂꯥꯛꯄ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯦꯕ꯭ꯔꯤ ꯀꯝꯃꯨꯅꯤꯇꯤ ꯑꯦꯕ꯭ꯔꯤ ꯁꯦꯛꯁꯟ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯥꯇ꯭ꯔꯒꯤꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯈꯟꯊꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯁꯦ ꯈꯝ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯇꯔꯝꯗꯗꯤ ꯍꯦꯕꯤꯆꯨꯋꯦꯜ ꯂꯥꯏꯌꯔꯁ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯆꯤꯟ ꯇ꯭ꯔꯥꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯆꯠꯊꯔꯛꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯅ ꯉꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯖꯪꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯁꯨ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯄꯤꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯥꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯨꯅ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦꯟꯅꯔꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯃꯗු ꯐꯥꯕ ꯄꯨꯟꯕ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯑꯗꯨꯒ ꯃꯗꯨ ꯇꯛꯅꯕ ꯇꯥꯟꯅꯕ ꯃꯅꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯏꯅꯣꯁꯦꯟ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯀꯃꯟ ꯄꯤꯄꯜ ꯃꯌꯥꯝ ꯑꯃ ꯋꯥꯒꯗꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯁꯤꯗꯤ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯇꯥꯡꯀꯛꯁꯤꯗꯗꯤ ꯈꯤꯇꯪ ꯃꯗꯨ ꯌꯦꯡꯉꯀꯥꯟꯗ ꯍꯟꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯉꯥꯛꯅꯁꯨ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯊꯥꯖꯕꯁꯤꯡ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯂꯩꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯖꯦꯂꯦꯡꯉꯝ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤ ꯆꯤꯟ ꯇ꯭ꯔꯥꯏꯕ ꯃꯌꯥꯝ ꯀꯨꯀꯤ ꯆꯤꯟ ꯃꯦꯖꯣ ꯇ꯭ꯔꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯌꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯄ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒ
ꯍꯥꯏꯔꯒ country state ama ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯅꯤ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯚꯟ ꯃꯤꯖꯣꯔꯥꯝꯒꯤ CM ꯍꯥꯟꯅꯒꯤ ꯖꯣꯔꯥꯝ ꯊꯪꯒꯥ ꯃꯥꯅ ꯄꯤꯔꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯔꯤꯀꯣꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯗꯨ ꯃꯥꯅ ꯃꯥꯒꯤ USAꯗ ꯄꯤꯕ ꯃꯥꯒꯤ ꯈꯥꯂꯤꯁꯇꯥꯟ ꯃꯨꯚꯃꯦꯟꯠꯅ ꯆꯥꯎꯈꯠꯄꯤꯅꯕ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯄꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯇꯣꯉꯥꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯗ ꯉꯁꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯊꯥꯗꯧꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯇꯥꯡꯈꯜ ꯑꯣꯔ ꯃꯩꯇꯩ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯕ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯃꯈꯣꯏ ꯀꯨꯀꯤꯒꯤ ꯀꯩꯅꯣ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯗ ꯆꯪꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯔꯛꯏꯕ ꯁ꯭ꯇꯦꯞ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯀꯨꯀꯤꯒꯤ ꯄ꯭ꯔꯨꯐꯇ ꯆꯟꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯕ ꯋꯦꯜꯀꯝ ꯇꯧꯒꯗꯕ ꯃꯁꯤꯗꯤ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯅꯁꯨ ꯉꯁꯤ ꯃꯈꯣꯏꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯄꯣꯔꯠ ꯄꯤꯔꯛꯏꯕꯁꯤꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯌꯨꯝꯅꯥꯛꯁꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝꯅꯤ ꯑꯃꯤꯇꯥꯒꯤ ꯌꯨꯝꯅꯥꯛꯁꯤ ꯆꯣꯡꯊꯥꯝꯅꯤ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯆꯣꯡꯊꯥꯝꯁꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯐꯤꯕꯝꯗ ꯅꯠꯇ꯭ꯔꯒꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏ ꯌꯦꯟꯗ꯭ꯔꯦꯝꯕꯝꯁꯤ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯤ ꯆꯣꯡꯊꯥꯝꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯤ ꯉꯥꯡꯈꯤꯕ ꯑꯣꯔ ꯑꯦꯅꯤ ꯀꯩꯅꯣꯗ ꯀꯝꯃꯨꯅꯤꯇꯤꯁꯤ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯤꯅ ꯉꯥꯡꯉꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯁꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯀꯝꯃꯨꯅꯤꯇꯤ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯊꯥꯗꯧꯒꯤ ꯍꯧꯖꯤꯛꯀꯤ ꯀꯟꯚꯦꯟꯁꯟ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯇꯩꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯇꯁꯦꯡꯅ ꯀꯨꯀꯤꯒꯤ ꯃꯤꯡꯗꯨ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯏꯈꯨꯝꯗꯨ ꯎꯞꯄ ꯀꯥꯟꯗ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯆꯠꯅꯤꯡꯉꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯆꯦꯠ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯗꯨꯒꯤ ꯋꯥꯡꯃꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯦꯖ ꯂꯩꯃꯥꯏ ꯑꯃꯠꯇ ꯌꯥꯎꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯗꯤꯃꯥꯏꯟ ꯇꯧꯕ ꯁꯦꯄꯔꯦꯇꯤꯁ ꯃꯨꯚꯃꯦꯟꯠꯗ ꯃꯈꯣꯏꯅ ꯁꯧꯒꯠꯂꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯁꯣ ꯀꯣꯜ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯔꯇꯦꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯏꯟꯐ꯭ꯂꯛꯁ ꯇꯧꯁꯤꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯂꯦꯞꯀꯗꯕ ꯂꯧꯒꯗꯕ ꯋꯥꯔꯦꯞ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯁ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯁꯤꯡꯁꯤ ꯂꯥꯟꯅ ꯃꯤꯁꯌꯨꯁ ꯇꯧꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯈꯣꯏ ꯃꯤꯑꯣꯏ 10 MLA ꯑꯣꯏꯅ ꯀꯥꯔꯛ ꯃꯇꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯅ ꯑꯅꯤꯐꯥꯎ ꯌꯥꯎꯕꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ MLA 50ꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯂꯦꯞꯄꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯃꯗꯨꯒꯤ ꯄꯤꯔꯤꯕ ꯃꯈꯣꯏꯕꯨ ꯏꯂꯦꯛꯁꯟ ꯊꯦꯡꯅꯔꯀꯥꯟꯗ ꯃꯤꯍꯨꯠ ꯑꯃꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯣꯠ ꯂꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯣꯚꯔꯦꯟꯇꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯉꯥꯛꯀꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇ ꯑꯦꯅꯤ ꯆꯠꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯦꯂꯦꯟꯖ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯄꯣꯠꯇꯐꯥꯎꯗ ꯉꯁꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯋꯦꯒꯤꯡ ꯋꯥꯔꯁ ꯑꯒꯦꯟꯁ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯣꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯔ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯅꯦꯠꯂꯀꯥꯟꯗ ꯃꯈꯣꯏꯅ ꯁꯦꯝꯕ ꯔꯨꯜꯗꯨꯅ ꯆꯠꯅꯤꯡꯕ ꯃꯌꯥꯝꯗꯨꯗ ꯃꯗꯨ ꯏꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯣ ꯑꯦꯗꯚꯥꯏꯗꯤꯡ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯕ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤꯕ ꯀꯩꯅꯣꯒꯤ ꯂꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯁꯤꯅ ꯄꯨꯜꯂꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯃꯊꯧ ꯇꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯨꯡꯗꯔꯛꯄ ꯃꯥꯟꯕ ꯑꯃꯈꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯏ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ NRC ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝꯒꯤ ꯂꯧꯊꯣꯛꯄ ꯑꯣꯏꯔꯣ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯇꯦꯟꯗꯦꯟꯁ ꯑꯣꯏꯔꯣ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯟꯕꯦꯂꯦꯟꯁ ꯊꯣꯛꯂꯛꯏꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯤꯊꯣꯠ ꯃꯤꯌꯥꯟꯆꯥ ꯃꯌꯥꯝ ꯈꯟꯗꯣꯛꯄꯒꯤ ꯄꯣꯠꯇ ꯉꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔ ꯃꯌꯥꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯖꯥꯇꯤꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯗ꯭ꯔꯒ ꯃꯌꯥꯝ ꯃꯨꯊꯠꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏꯕ ꯊꯥꯗꯧꯒꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯚꯦꯟꯁꯟ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯐꯝ ꯊꯣꯛꯄ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯃꯌꯥꯝ ꯂꯧꯕ ꯄꯥꯝꯕ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯚꯟ ꯃꯈꯣꯏꯒꯤ ꯊꯥꯗꯧ ꯋꯨꯃꯦꯟ ꯍꯥꯏꯒꯦꯔꯥ XYZ ꯁꯤꯅ ꯃꯗꯨ ꯅꯜ ꯑꯦꯟ ꯚꯣꯏꯗꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯦꯒꯦꯟꯁꯇ ꯑꯣꯔ ꯃꯈꯣꯏꯅ ꯁꯦꯝꯕ ꯔꯨꯜꯗꯨꯅ ꯃꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯣꯕꯨ ꯅꯝꯃꯠꯂꯒ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯤꯐ꯭ꯂꯦꯛꯁꯟꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦꯡꯕꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣ ꯎꯠꯅ ꯋꯥꯏꯅ ꯀꯨꯞꯄꯒ ꯑꯆꯥꯛꯄ ꯃꯩ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯐꯤꯅ ꯀꯨꯞꯄ ꯊꯝꯕ ꯌꯥꯔꯣꯏ ꯑꯗꯨ ꯃꯩ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨꯗ ꯉꯁꯤ ꯇꯞꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯟꯁ ꯕꯤꯒꯤꯅꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯣꯔ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯣꯏꯅ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯁ 30-40 years ꯍꯦꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤ ꯃꯤꯗꯤꯌꯥꯗ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯇꯧꯔꯛꯄ ꯃꯈꯣꯏꯅ
ꯄꯥꯕ꯭ꯂꯤꯁꯤꯇꯤ ꯊꯥꯗꯣꯛꯄ ꯃꯌꯥꯝꯗꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯐꯨꯔꯨꯞꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯥꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯝꯖꯤꯟꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯉꯁꯤꯗꯤ ꯃꯤꯁꯒꯥꯏꯗ ꯇꯧꯅꯕ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯈꯨꯝꯃꯒ ꯄꯨꯔꯒ ꯆꯠꯅꯦꯅ ꯇꯧꯔꯝꯕꯗꯣ ꯉꯁꯤꯗꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯟꯗꯤꯡꯁ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯅꯧꯕ ꯉꯁꯤ ꯉꯔꯥꯡ ꯊꯥꯃꯨꯛ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯤꯇꯥ ꯃꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤꯁꯤꯡꯁꯦ ꯂꯥꯜꯂꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯁꯤ ꯂꯥꯜꯂꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯩꯅꯣꯗ ꯂꯩꯃꯥꯏ ꯑꯃꯠꯇꯗ ꯌꯥꯎꯗꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯍꯧꯔꯛꯑꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯨꯚꯃꯦꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯁꯨꯄ꯭ꯔꯤꯃꯣ ꯍꯥꯏ ꯃꯣꯏ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯕ NSCN-IM-ꯒꯤ ꯑꯩꯈꯣꯏ ꯍꯦꯠ ꯑꯣꯏꯔꯤꯕ ꯃꯨꯏꯚꯥꯅ ꯍꯥꯏꯈꯤꯕ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯦ ꯑꯅꯤ ꯈꯛꯇꯅꯤ ꯌꯦꯜꯂꯣ ꯃꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯀ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨꯁꯤ ꯈꯛꯇꯅꯦꯅ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡ ꯊꯣꯛꯂꯛꯄ ꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯨꯚꯃꯦꯟꯗꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯇꯣꯉꯥꯟꯅ ꯂꯩꯅꯔꯝꯕ ꯌꯥꯏ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯖꯒꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯈꯦꯠꯅꯈꯤꯕ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯣꯠꯇꯨ ꯔꯤꯌꯦꯂꯤꯇꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯑꯣꯜꯗꯦꯁ ꯑꯩꯈꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯁꯣꯚꯔꯅꯤꯇꯤ ꯇꯥꯟꯅꯕ ꯉꯁꯤ ꯂꯥꯟ ꯍꯧꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯔꯒ ꯂꯩꯔꯤꯕ NSCN-IM-ꯒꯤ ꯂꯤꯗꯔꯁꯅꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯌꯥꯝꯅ ꯑꯦꯋꯦꯌꯔ ꯑꯣꯏꯗꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯕꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯃꯥꯅ ꯇꯧꯕꯅ ꯂꯣꯏꯅ ꯇꯥꯒꯗꯕꯅꯤ ꯑꯩꯅ ꯇꯧꯕꯁꯦ ꯇꯥꯗꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯅ ꯇꯥꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯇ ꯇꯥꯟꯅꯗꯕꯒꯤ ꯄꯣꯠꯇ ꯁꯨꯝ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯕꯥꯏꯟꯗꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯀꯩꯅꯣ ꯕꯥꯏꯟꯗꯤꯡ ꯄꯨꯜꯂꯒ ꯊꯝꯕꯒꯤ ꯄꯨꯟꯃꯤꯟꯅꯕꯒꯤ ꯑꯗꯨꯒ ꯆꯠꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯥꯏꯊꯜꯂꯛꯄ ꯃꯌꯥꯝꯁꯦ ꯁꯨꯝꯕ ꯌꯥꯝꯅ ꯁꯗꯟ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯊꯣꯛꯍꯟꯕꯅꯤꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯥꯗꯧꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯒꯤ ꯑꯁꯦꯡꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦꯅ ꯈꯪꯕ ꯄꯣꯠ ꯑꯃ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯉꯁꯤ ꯃꯈꯣꯏꯗ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯇꯁꯦꯡꯅ ꯃꯆꯦꯠ ꯁꯦꯡꯒꯨꯞ ꯆꯥꯅ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯂꯀꯥꯟꯗ ꯇꯁꯦꯡꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕꯒꯤ ꯀꯩꯅꯣ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯂꯩꯖꯔꯤꯕ ꯁꯛꯇꯝꯕꯨ ꯀꯥꯏꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯣꯠ ꯑꯃꯗ ꯃꯥꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯖꯒꯥꯗ ꯂꯥꯟꯁꯤꯜꯂꯀꯥꯟꯗ ꯇꯁꯦꯡꯅ ꯏꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯅꯕ ꯍꯣꯠꯅꯕꯒꯤ ꯄꯣꯠ ꯑꯃ ꯉꯁꯤ ꯀꯨꯀꯤ ꯖꯧ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯗꯨꯒ ꯀꯨꯀꯤ ꯆꯤꯟ ꯃꯦꯖꯣ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯖꯦꯂꯦꯡꯉꯝ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯃ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨ ꯀꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯏꯁꯥꯒꯤ ꯀꯜꯆꯔ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟꯅꯆꯤꯡꯕ ꯉꯥꯛꯑꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯦꯅ ꯑꯩ ꯂꯧꯏ ꯑꯗꯨꯅ ꯃꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡꯗꯨꯗ ꯃꯁꯤꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯑꯣꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯗꯤ ꯉꯁꯤ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯒꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯆꯤꯟꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯉꯁꯤꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯥꯜꯂꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯄꯥꯏꯈꯠꯈꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯈꯣꯏꯒꯤ ꯁꯤꯡꯗꯨꯗ ꯃꯈꯣꯏꯅꯁꯨ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯍꯜꯂꯣꯏ ꯁꯤ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯉꯁꯤ ꯌꯥꯝꯅ ꯀꯩꯅꯣꯗ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯇ ꯉꯁꯤ ꯗ꯭ꯔꯒꯅ ꯃꯥꯡꯍꯟꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯦꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯩꯅꯥꯗ ꯊꯣꯛꯈꯤꯕ ꯑꯣꯄꯤꯌꯝ ꯋꯥꯔ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯌꯥꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐ ꯑꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯐ꯭ꯌꯨꯆꯔ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏꯗꯧꯕ ꯗ꯭ꯔꯒꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯑꯆꯧꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯀꯥꯟꯗ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟ ꯑꯃ ꯑꯔꯥꯟꯕ ꯄꯣꯠꯇ ꯁꯥꯒꯠꯂꯤꯕ ꯄꯣꯠꯇꯣ ꯃꯪꯐꯥꯎꯅꯍꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯈꯨꯠꯇꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯦꯕ꯭ꯔꯤ ꯁꯦꯛꯁꯟ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯋꯥꯈꯜ ꯍꯥꯟꯅ ꯏꯁꯥꯗꯒꯤ ꯍꯧꯅ ꯇꯥꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯟꯗꯣꯛ ꯍꯟꯖꯤन ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯌꯥꯕ ꯌꯥꯗꯕ ꯇꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯍꯥꯏꯕ ꯉꯥꯛꯇ ꯇꯥꯒꯗꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯇꯥꯔꯣꯏ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯕꯒꯤ ꯄꯣꯠꯇ ꯂꯥꯛꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯥꯔꯊ ꯊꯣꯛꯑꯣꯏ ꯑꯥꯔꯊ ꯂꯩꯔꯣꯏ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ